Hello, I give him Boboy na may rakpam. Nahanam pumas the Esorgi wapau tana bugida maglak piba and sigida magatagatari. Agi prathnadi, Nahan na tagli ba wapau and sigima palna, Esorbu henung shiva, amasung Mahakki mi, aduga Mahakki singlupu henung shiva sini. The Wahana Nahakin from the Nolukchoning badudi, Nahana tagli ba wapau asina. Nahanaki singlupta pipam tokpanaki commitment, amasung Nahaki singluki luching missing in makapon pam tokpa adugi mahutisilhandigan. Adu wapau sigima palna. Nahaki singlupu henung shiva, Nagi sing luching missing henung shiva, adu quite maruina, Isori matic malik the maghingba punsi the chocolate badu, Eki prathanani. Ibumaki wapau, taminas. Loinana. Isa ki Bible sing du Mark pandup taragani thoi pada kuntra manga dagina kuntra tre tangdopi. Mark chapter 12 verses 35 to 37. Adudagi Jisu na ningne sangdat tambiduna leiringaida mahak nahaiki. While yatangi oza sing na Krista di David ki machani pani haine matokram nahairi bano. Tawai sing bagi mapana David masamang nahaiki. Jehovah na aigi ibungo da haiki aigi could yet thang bada pamo aina nahaki yeknaba singbu nahaki khongnet pam oihenjaba power David masamang na mahakpu ibungo kaurabadi mahana kram na mahaki masanipa oiribano miyamaduna mahaki wa harauna tarame masay suri wa haine adu wa haine sima tazaduna lotions pranados Sarili bikugi pa amasung Esor. Nahaki wahagi mapalna eikhoida wahanganu biu. Nahaki wahagi mapalna nahaki machanupa Jisu Kristagi awangba. Wang thoiba. Mahakki Prabhu oiba. Mahakki matik chauba. Mahakki ningtizaba. Mahakki sangdam na ningai leitaba maongda. Panbagi matik amasung pangal du nahaki wahagi mapalna asonba thamoi kaiganba ninghannaganba kariguma matamdadi nahaki wahagi pangal damasung nahaki wasakpada thaza phataba eikhoida pangal pinabiyodogi mapal thawai sing manhaki thabakta nai ehna thase Pasunaki wahagi pangal na nai hana thase. Kukum kumateng pang biu. Pap sin masing nolugan biu. Thas krab sing musim gat biu. Krisut biu. Ay kubu magi sa kandon thok biu. Nung sibida mahaki makhada hingba punsi do kubu chakot padanaki wahai sin kubu mateng pang biu. Pero ari matam gi thanza basing niniza bagumna mikupung jasta sunaki na pamdagi nizari naki wahai sigi mapalna eikhoina oidribadu oihanbiu khangdribadu khanghanbiu tadribadu tahanbiu adugi mapalna eikhoibu nahaki mingida magda hinghanbiu eikhoigi thamoi da leba yaningdaba khudimag thaza phataba khudimag amasung akanba khudimag lauthokbiu nauhanbiu eikhoigi thaza phataba mateng pangbiu nahaki wahai na wangangbiu Jisu Kristo yung giniziribini. Amen. Eikhoina kangmi nabagumna ay mamangi nungaizinggi wapaus ndokung matamda asigi chapter 12 athoiba thodok se yumsa kay sinumitan hain ay haiki adu ay soibani yumsa kay thokpa thodok nate leba puguna mi thokpa thodok Tuesday thokpa thodok na Mark chapter 12 athoiba thodok khudimak sing se Jerusalem ningna sangada Jisu Kristo ga amasung sasri oza sing Haraojou panminnagani padugumna saduki sing aduga Pharisee sing amram dai waiba taragadi Jisu Kristo bu makhoi mitmangdagi amasung Jerusalem gi leipakdagi lauthokpa pamba manganba pamba mi single loneba mi single lonena awai akhum tonaba chin phangnaba adugi matang sing adune khoina umina krida hause khoina lairibase
lebak pokpu numit ni Jisu Christ na sigidoba numit ani khadang ngai nongma kalaga sagol se numit ki numidang waram dagi mak phagani phugani adu irai numit mak sigani so adugi matam dun lai se passion week adu din lai di base adu aikoina chapter 12 ki verse 1 dagi pandup taran thui pad amadagi adu aikoina yeng laga khangminare badugumna Pharisee Singh Sastri Oza Singh or why I think he tambi why I think Oza Singh aduga Sadduki Singh na Jisu Christ ki mafam da hiram ama natrag ama da aru aruba wahang sing ne hangli bas mangonda aduga Jisu Christ da hangli ba wahang sing du mahakpu lau tunaba mahakpu phanaba aduga mabu intunaba amasung aranma tahanaba gi damaktani all of those difficult questions had only one aim to trick Jesus, to trap Jesus, and to trip Jesus. Adugi aru wahang sing. Lure si damadi masudna turni, I si damadi masudna turni, kalla ga hang aruba wahang sing Jisu Christana, ningti zaba maongda, makhoigi makha amata pondana, Esorgi wahigi mapalna, ningtawa moina, watakokwa moina, pangal galunena. Chumna makhoina khumbang ngambagi wangmada piba pakum sing ngaktane aduna aikhoina mamangi jagada verse 34 gi loslakpada kari haikre madugi tungda kana amatana mangonda hangnaba thauna laikidre hangba yab aru wahang loine mak hangba luaraba matungda khudi thienaba hona ba yab honaraba kanda amato ithokte adugi matungda kaino makhoida hangnaba wahang amata leitre So, I'm going to have a target class. Sat again, Ozada hung be able to hang when a hung will wear. I will say to me, I said, Ozana Satra sing that hung up hung. This is the question. I look Jisu Christina hung a kadu wahang se, Matamadu the lay river, Sastri goes asking, and for that matter, Pharisee sing him some Sadduki sing the power. Paukum people matam the lunatok wahangamani. Otherwise, he paukum people the lunatok wahang se. Chumda amasung sing na bhap taboy betaragadi Krista kanano amasung Mahakki thabak adu karino haina bhap taba wakhal tabada mateng pangba wahang amane aduga haiba wahang asigi paukum khangdaba yade maru ba mane maramdi asigi wahang asigi paukum adu lomana dana siba amasung lomana dana mangba anigi paukum ne aduna kone pamina kraba mafamasti ekon ngasigi ni mesida khangbe aba achobo world this the verse 34 and verse 37 pause the one thing hira mamakada adu kari no Jisu asi David ki machanupa amasung David ki Prabhuni Mahakki khongkhada Esorna Mahakki yeknaba pumnamak thamgani aduni yam chamna wahang dugi paukum nemram dai boy batara Ma'am, the Christian hang liba wahang se, more of like rhetorical question, habidi, wahang the paukum yauba, wahang ne. Jesus is David's son and David's Lord, to whom God will subject all his enemies under his footstool. Pungama gimaya or helapna, sandroka the wapau, loinima kang the boy batargasu, as he kang boy batargadi. Verse 35 things. Adugi Jisu na nina sang da tambido ng karay kinina sang adum kang Jerusalem nina sang adun mana haki kaino wahang da yangse while ya thangi Oza Singh na Christ di David ki machani pani hai na matokram na haribano. Now mafam asida hangli wahang se masiha gi matang da hang wahang ne Christ or masiha chamana buhay ne Masiha or Krista, Kanduk laba or Tau Noiraba, Ama Haina Havene, chosen one. Jiu Machasing, Israel Machasing, na Ariba Matam the Gedum Yang Libase, Adugi Messiah Adane. Hoi Mahor Bandungi Patatara, the Esorna Adamasung Ifta, Iden Gilekolda, Iden Inkol the Wasakre Papar Matunda. Adugi Matunda, Genesis 12, the Abraham the Wase.
adugi line adum yang matam da maru oina hai basigi wahang se da mafam se season wahai wahai se Christa di David ki machani pani hai matokram na hai bino amaram dhai boy batargadi hai basi bhap tana na bagi da bakadi ani suba samul pandu tare ki pataragni thoi da gina pataraga thar ko do khoi yeng mathau tagani maram di hai ba du da Esorna David walep khiba amane amaram dhai boy batargadi ariba walep na badi hingba matam da Esorna David wasakiba anu walep na bagi wasakibani 2 Samuel chapter 7 verse 12 to 16 adu kari hai nahaki punsi loradana napana pusing ga yahib talabada aina nahaki tungda nahakna pokadaba nahaki dhara simgat pigani aduga nahakna aina mahaki ningthau leibak mara chethan bigani mahakna aigi minggidamak yum ama sagani aduga aina mahaki ningthau leibak ki phambal adu matam pumnamaki oina mara chethan bigani aina mahaki mapa oigani amasung mahakna aigi chani pa oigani karigba mahak aramba tawrabadi aina mahaku mioi bagi China amasung taibang migi chai phamna warakani adubu aina nahaki namangdagi laithokhiba namangdagi lathokhiba soldagi aina lengdraba nungsib lathokhiba gumna mangondagi aigi lengdraba nungsiba chathok loi nahaki imung amasung nahaki ningthau leibak nahaki mangda matam pumnamaki oina achumbamak leiragani nahaki phambal matam pumnamaki oina mara chethangani hai ba jaga se pa matam da eikhoina adum yang ko matam do hoi asigi wasak pa se Esorna David wasakhibani aduga asigi wasak pa asigi thangnana or immediately thangnana fulfill oiba jaga sing adu kana da magi masan pa Solomon da adubu eikhoina munna pa bo oiba targa de asigi jaga asida kari haina Esorna hai bo hai de verse 12 aina marketing tholibak mara chethan beginning verse 13 aina marketing thau leibaki phamal matam pumnamaki oina mara chethan gani now asigi wasak pa asida mayek seng adu kaino hai boiba targadi Esorna wasakraba masiha adu David ki dhara dagi David ki machanupa amoina ningthau macha amona lakadaba mane aduga masiha adu David ki dhara dagi David ki machanupa ama oina lakani haina haibadu matam do leba Jew macha sing Saduki sing oigera or probably Saduki sing at boy batar maram mo tora khatani thasabada adubu Pharisee sing amasung wa tatokba khuding mak sing na takpa leitana marayetana moina yabu wakhalon amasung wahai mane maram ni Pharisee sing amasung wa tatokba sing na ari bolem na base sorry wahai na makoi loina mak thase adugo Jew macha sing asu ayam Jew macha sing asu aduna makhoi da leba wakhalon se masiha se soidana David ki machanupa amu oigani aduga asigi matang da Jisu Krista gi mark na maki punsi da record of matang asida so khoi khradum ubudum phangre amarom da ni chapter 10 verse 47 the mitang ma Bartimaeus na larkhibu da kaino David ki masanu pa Jisu right somehow kari gumma khradum phongdo khrabani and then Jisu Krista na Jerusalem da chapter 11 verse 10 da changlakpa matam da Karamaina haibanu makoina law ki wahaidu marna verse tara da ibungo gi minga lagli ba eikhoigi ipa David ki ningthau leibak adu yaiphabani khwaidagi wangba da Hosanna now eikhoina bhap tagado ba madi karoi do ba madi Jew macha sing dagi horaga Pharisee amasung sastra gi oja sing na lakadariba masiha adu taibang pan bigi ba sarkar taibang pan bigi sasan gi oiba maongda Rome gi leibak adu inthuraga pal Jerusalem ningthau oina pan bagi maong adu da yamna governmental amasung earthly taibang pan bagi oiba maong da palakado adu gi wakhalon aduni adu gi aranba wakhalon makhoi leiba oiba targesu makhoina chap chana chingnaba amatta leitana makhoina thajana badu desini masiha adu David ki dhara dagi lakpa magi macha oigani now Jisu Krista gi wahang se hai badugi thajana ba adudani magi wahang amung hane kana maro in tambir se while ya thangi oja sing kaino tambir se Krista di or masiha di David ki masani pani hai ne matokram na hai bano kaino se Jisu Krista na tawri se mana masiha se David ki masana pa oi pham thok te hai na hai ni bra nate yamna making se Jisu Krista na pham se da hangliba wahang se masiha adu David ki dhara dagi David ki machanupa ama oina pokani haina haiba adugi mayok thangba wahang natte simdi yamna making se adu ai makata ne na making ai dum hairake adubu hangliba wahang se
David ki machanupa adu, sorry, Masiha adu, David ki machanupa khaktang oigani haibadi natte shastra tambibagi matuina. David ki machanupa dagi hen ba oigani. David ki machanupa di soidana oigani adu khaktang natte oigadi se adu dagi hen ba oigani. Amaram dai boy bata agadi Jisu Krishna hangliba wahang ase. Makoina David ki machanupa oigani hane thazariba Masiha adu Masiha am oina bidamaga David ki machanupa khaktang oiba adu khaktang la adu ki matang adu wakhal hena mayek sengna mamutana kanthana bagidamaktane. Hangliba wahang se hena afaba paukum phangnaba amasung Masiha adu kanano habdu hena mayek sengna khangbada mateng oina bidamda hangba wahang amane. Maramdi matamdu de leram libu wain ya thangi oja sing aikoina khangbo oiba targa makoi shastra phasana khangba mi sing ni mamangi khwaidi maroiba ya thang adugi matangda adugi marak tagi shastra oja sing adugi marak tudagi amana ne har ke hoi chumme na na ke Jisu Isor khaktam Jehova khaktam nungsi ke dobane chilnaw sing se isama kum nungsi ke dobane adu Jisu Krishna kari hai nahak mahak na sing na kumle hai Jisu na urabada mauna hai ke na Isor gin tholi baga adu lapche kaino se Jisu Krishna hai se Jisu Krishna hai bagi pan ulu se kaino shastra gi oja sing matangda makoi Bible khange ari wala na bakay mo koy phajana khangya marum dade adibu kari hai krama mang Jisu Krishna adu nupa da makhoina hairiba Isorgi hingatpagi matangda wahang hangba matam aduda Jisu Krishna makoi khumki wahang do kaino verse 24 nakoina shastra amasung Isorgi pangal adu khangdabagi maramna serana banatra now asimaki matang ase Sasri goja sing hamda jo achumba mane makoi bhab ta de mayek sing Masiha de matang da kari makoi na phajana bhab taram boi ba taragade Christian magi thogel hek howdagi torli ba thab khudingmak sing ase makoi na uraba taraba amasung makoi mitmang thok thodo khudingmak sing ase amasung makoi na urmagi matik sing ase makoi na uraga karigumba Masiha na oigado ba adugi matang Isorgi wahai na mayek na harmleba sing adu tasina khangma sing thadab sing oram boi ba taragade Makhoina hana jihudi macha khudingmak sing asibu yengo Isorgi yaw macha tabang panbagi papu bibadu yengo sig Masiha na haram gado kang si asi kangs adu khangde marni makhoi wakhal karimo karmane khale mi bagi ba maong da mi bagi ba pangal da mi bagi oiba hiram khudingmak sing da adu Christian hangliba wahang asigi mapala hena mayek sing hana bagi damda Krista adu kanano haina haibadu mayek sing hana bagi damda aduga haiba mayek sing hana bagi damda hangliba wahang se hena mayek sing Jisu Krishna aduga mahang ni hena sandokna takpa adu ang pathabak to bagi mapal nate adu makhoina munna yengpham thokpa jaga adu ne karaida sorry wahida adu khona verse 30 ga 6 uba phangwa Mathawa thawai asing bagi mapana David masamak na haiki now yam na maru ba jaga ne se jaga sing se Jehovah na aigi ibungo da haiki aigi khud ye thangma da phamu aina nahaki yeknaba singbu nahaki khonget pham o hendreba phawa yana ma verse 36 ki how wahai da gi yeng se thawai asing bagi mapana David masamak na haiki now wahang lu karino David ki macha nipan Christ David ki machani pani hai na matau kram na hai bano hai bedi wahang David ka mari lena na hangba wahang ne adu David masamang na hai ba wahi adu dagini Jisu Krishna hai ni sing da bhap ta han na bagi dam ta hang ka wahang sena mayek seng amam da hai boy bata ka di ahan ba wahang verse 35 ki wahang se hang matam da ko khon na yam sing yaram ba ye Pharisee sing imar kesu or sasik oja sing imar kesu verse 36 se kain hai boy bata ka di Jisu Krishna gi maong ne okay ne bhap ta mal ai hena bhap ta halake David masam ang haiba wahi dagi adu yeng dream mang karam haina Jisu Krishna Bible ari bolap na ba se mahak na bataw karam hani yeng bagi haiba mayek sana khang bangam Jisu Krishna mahom sa season haiba wahi thawai sing gi mapana David masam ang hai kina asi haram du sui ai ma David na hai ki bado na koi ta dabra adu dagi haubuda kaisu kai ba nate maram di ma mamang da hai krabane Jisu Krishna chapter simaki verse 20 ga 8 adum patharak pa matamda or verse 20 ga 9 da parak pa matamda
Why yathang punam the quaidagi han the yathang adu asini haina mahana harpamatam the Suman Old Testament quote the way. Aduga ate atop hiram singi matang the mahagna adum tambi takpirak matamda. Nakuna Sastra Padra, Nakuna Sastra, Kangdra, Harakanda, Sastra is asking the court or harping agony. I do Jesus Christ Muhammad the Harkmatam, the Kerman, Tawai, I sing Bagim upon. Now, can you get the Jesus Christina? David ki wari as Amasung, David ki wise Pushulakna Bugam, Tawashing of a lady. And Jesus Christ Masamanga Tazi. Madu David ki wahi the shori wine. Atopolona the high boy Batagani. Are you walling the Wine Kudima? Maharon Malaki, Esorgi, Wahine. Ani sobat timati pun hum pada teratur amasung teratur ekon ukra badugumna sastra khudingmak migi aning sorry sastra khudingmak Esorgi sword lagi talk bane. It is God breath Esorgi sword lagi oi bane. Esor Mahakki wahina Jisu Christ na thasi. Aduga David na ikibadu David na iningbagi maramna or Mahak na ningthaw ama oina irimbagi maramna hai Muhammad Jisu Christ na quote taw banate Jisu Christ na yawan ba manate. Adugo hai ba se David pu Esorgi thawai seng bagi mapal na inino na ihan kiba na maram oraga amam hai bo iba targeti. David na hai Jisu Christ na mafam masida quote riba wahai se iba matanda Esorgi Hawaii mapalna David ikiba wahine. Look how why the Peter, 2 Peter chapter 1 verse 21. Sastra could be beginning with the talk there, Adu Esorgi Hawaii, Esorgi missing Adubu in Hendi. Amaram the high boy target, the higher Kudimux in the Jisu Christina, loinana magtazi. Bible asi Esorgi wahine, Esorna Bibane, Aduga Ikraba Kudimux say, missing mini purum, season of Ibo Batagasu, Makoy aning Bapam, the loinana Kadopagi, Mahuta, Tawai, a sing upon Ikibin hand have the Jisu Christina, chap channel loinana magtazi. Aduga high ribase, David ne Ibo Wising, Adu Matang, Nate, Adu Sastra loinamaki Matang. Kramana can get to the coin, Jisu Christina, he hingled Matunda. Imawas lambi the chapamatam da mahang missing adu da sastra gimapam kuding moxing adu mahaki matang the higher behind the higher mahang sandon makoda tai. Now I say having maramdi karino ho Jesu Christ hingat to me ma sitting among parine. Now I give point Jesu Christ na ari bolat na ba gilari kuding moxing ase Esorgi wahi mang have the mahak thase adu adu arum bu mangondale aduna Esorgi wahi have the mahak thase ba the maram oraga Esorgi wahi ase matik le amasung achum ba haina have ase Mayik sing Jisu Christ and wahai say having upon. Adu Jisu Christ and Tazaba Hiram assume the Tazaba said I could make sing Maduka in a high boy of target. Nangamasung, I say, Mapumba Christian when I know the Magda, I hui the Magda, Mapumba Bible Matota, Arriba, Amasung on a wallet them. Hosing Matam the Mio curly, Tazaba and Hanako missing America. Hosing Matam the Quiggy Merc the Quadi Matota, say, I know wallet never. Arriba and the Quiggy, Canabanatri. I do the Oi, I do Chin Tivina, I do Tazagan. We need the whole Bible to be a whole Christian. Again, we need the whole Bible to be a whole Christian. Karmana Harno says, Aribu Waleb Nabase, Aribu Waleb Nabi Larixinda, Christabu Wase. Mahak na Lakalo Bodubu Ngahele, Aluga Mahak na Oigado Badu, Tongan Mami Singi Mapan Utli. Karam Mami Sing, Aribu Waleb Nabu Ubupange, Isor Ningasan. Adugidi Katna Potsing, Pishangi, Handopi Bigichakang, Alguning Tossing him upon. Christian, Oigado Amasung Christian, whatever Taba Kuding Maxing, Ariba Wallet Navada, Hire Sing Asina Utli. Adu Anu Wallet Navadicano, Hire Wasakraba Kuding Maxing, Utkraba Mami Kuding Maxing, however Pochakamoina, Anu Wallet Navada, Mayek Singale. Anu Wallet Nava Yaudna, Ariba Wallet Nava Bab Tabangamoy. Aduga Ariba wallet never hen mayek sing na bigyan mag ano wallet never matauta. Aduga Ariba wallet never the high but kudimok sing the bab karigi matang the high but no high na high ba adu Aduga Ariba wallet never the hung crab wahang kudimok sing adu ano wallet never the koi pakum pangani. Adu na koi Bible lusu yeng matam the oiba targa ano wallet never gi author sing Ariba wallet never hum tuan sing the Bible sing quote ba koi dum ubang. Mahama sa Jisu Christ na tawis adu makni. Magna Taris, Ariba wallet never get target isegi, Maratagi. Mapama, quote Torin. I'm on the high boy targeti. I say, Christian boy targeti. Ariba wallet never, I was on a wallet never. Baba, Nainaba, Kangba, Matautai. Mapung Pava Musung, Mapung, the Christian, or never get the Magda. Aluga, Eikhoina, Esor Karigumba,
higher wahai kuimusing asing mapala Christ adu utpo iba targadi Bible gi wari amma khaktane aduga wari adugi khwaidagi achauban mi adu Christ ne hiram khudingmak sing adu Christ da loinamak pakum phangani aduna ari bolam pa boy ba targasu anu bolam pa boy ba targasu Christ khangma thauta Christ adu khangma matamda Bible apumba adu karigidamak tuna haibda mayik singna bab tagani aduna kaino Christ is a key to our understanding of the whole Bible adu Jisu Christ masamang na khang masamang na thasi aduga I believe adu maram organi magna mafam asida frame tarbe sentences sumana frame tarise thawai asing bagi mapana David masamagna haiki adu karino Jehovah na gi bungo da haiki agi khut yet thang bada phamu na gi yengna basingbu na gi khongat phamu hendra phaw Jisu Christ na hariba mafam ase thagre se masing chama ka tara dagi kotrapur jaga mai now thagre se chama ka tara kore ka khang do badi amu again Jisu Christ gi maangna oriba adu khangna bagi da makta amusum utna bagi da makta Bible tongan mafam sing adu gi mate yamna le adu kar gi makna Jisu Christ na adu gi mafam sing do amata man lokhat ta bida thagre se masing chama ka tara lokhulese ari bol na bagi mafam amakta gi lokho pe ma Isaiah da gi lokhat pe ai adu ma adu taude Daniel ma tawgre adu mafam asida Daniel gi ma lokhat pe lokhat te Kari makna Psalm 110 kari makna thagre se masing cham ka tara so now sing Psalm thagre se masing cham ka tara se masiha gi matang do oiba thagre se ne kramani ibn habdeu David ki thagre se Jehovah na aigi ibn oda haiki aigi khut ye thangma da phamu aina naha gi yekna basingbu na ki khonggi khongnet phamu henjba phaw asigi thagre se Hano hoji hai krabadu kumna masihagi matang da haiba ningthogi thagari seine adu gasi gi thagat isei se aikoina papa matamda Jisu Christ or masiha aduna oigadoba amasung mahana tawgodoba thabak mahaki mapana Jehovah na tawgodoba thabak adu mayeks na mahamasda adum uba phangani aduga just Bible quiz thagari isei masing chama ga tara se anu walep na bagi author singna khwaidagi quote toba ari bol na bagi mafam amane so theologian singna bagi matungina direct quotation natragan allusion direct quotation hai batagadi wahai makse sillakan da hapsan ba or wahai si oi wakhalon adu yaholakan da quote toba charana kuntra gum do yawi anu bol na bagi ai iba singna khwaidagi quote toba mafam ne adu kari da khwaidagi quote toribeno mari mafam asida masiha adugi thabak Mahakna oiriba amasung Mahakki mapalna Jehovah na tawgodoba adu mayek singna uba phangi amarom thai boy batagadi asigi thagat ise karino asigi matam asida thoi se na adu khoi bhap tana bhona Psalm 110 gi context bhap tana bhona se asigi Psalm 110 se thagat he chama ga tara se thagat se masing ani eduga chatminna ba thagat se amane thagat se masing ani khoi bhap taba oiba taragadi adu thagat ise masing ani edu da khoi ukhrido karino isor gi thau nei noi biraba mahaki ningthau ama mahakna semba adugi palna langan phian thet ke doba magi machanupa ne adugi mayokta mayamna khusul thorang langsen ba noi hatna ba amsung tuhona ba hona ba adu da isona kari tawe phambal phamne ibungo mahakna khek ne noe right amam dai ba oiba targadi mahaki machanupa adugi thau noi bi bagi thagadi sai ne adu sum masihagi matang ne Psalm 2 adu Psalm 110 asidadi mai pak pagi thagadi sai Masiha adugi mai pakpa kekna ngamgadoba maki khongkhada loinamak thamgadoba adugi thabak adune amaram dai boy batagadi thagre se chama ga tara se mai pakpa gi thagadi se ni thagre se chama ga tara se haiba masiha aduna ningthau oina panbagi amasung yeknaba khudimak pu Jehovah magi khongkhada magi khongnet oina thambagi adugi wasakpagi adu oigadobagi masiha adugi punsida soidna oig thokadoba amasung oigadoba wasakpa adugi matangdani aduna thagre chama ga tara asida thoi se adune masihagi matang den hoi chume si se maron David iba matam da Jisu Christ mai wakhal la kan ikibedi natte adubu asigi se iba matam da ningthau na singhasan da kab matam da or ningthau amu thau na singhasan da kab matam da pa ba thagre se amane
mai pak pagi thakri se ai hai khraba adugumna aduga asigi thakri isei asina ngai ba makhle aduga adu karino wasak ba makhne karama wasak ba Jehovah Esorna magi machanupa gi yeknaba khudimok singdu magi khongkhada thamba amaram da hai boy batar gadi hai ba thakri se phunim pa ba matamda Jehovah to thaba khra khudum uba phangane adu khoi mayik sing makhagi jaga sidi yengme aduna Krishna mafum asi quote tarakpodo matik chai maramdi mahak kanbiba mapu khaknate mahak David ki machanupa khaknate mahak David ki dara lai lakpa mi ama katnate mahak ningthone mahak Prabhu ne mahak Ishwar ne mahak Ishwar ki machanupa ne adu thari he chama ka tarada makhoina thari se pa matam khuding maki Ishwar ki mising na wakhal to makhoi ki masiha mai pak pa Esorna wang thangat pi ba khuding mak sing da Krista ki punsi da lonong uthokane maram asi ki Krista se numit nong makanaraga mak si gane aduga humisum no minumit ma hingkani adu ma hinget pagi mapana mahak aseng ba thari se masing chama ka taragi masiha ne haina haibu soidena utkane aduna har mafam asi Krista na kotorok pa se mafam jabam sung matik jabam adugi wahai Jehovah na aigi ibungoda haiki aigi yet thangmada pham adu oiba targadi Jehovah na aigi ibungoda haiki kana si Jehovah se ya no mai sing asidi khoi bo mariel ne Esor ne ipa Esor ne it's very clear Jehovah mari mafam se decision ne bo wahai se English pa bo targadi no Manipur de mi se Jehovah na aigi ibungoda ai khoi ihan ham urba Jehovah se Yahweh adu gi wahai dare aduga mafum mathang sinai ibungo haiba wai se Adonai haiba wai de ani se manade asigi Jehovah se kana mapa ison adu basiki ibungo sidi kana no kana gi matang no David na sam thagri sim thing chama katara ibu matamda ibungo hana hairi se David tinate kari gi demak no mane asigi thagri se mane ibne mama samang ne ibne aduna si ma oi pam de thokte aduga magi kwai du yong Jehovah na habedi ipa sorna aigi ibungoda aigi ibungo right so David ne dese David oibe yaroi or Solomon's oibe yaroi maramdi David ne kadungo Solomon aigi ibungo ko gide it cannot be David aigi ibungo haibu hai sina make sing se kaino David na hai se manate magi masanba Solomon nate adu mahak masama ka Solomon masanba Solomon dagi hen ba amada to someone who is other than himself right kana si se Adonai se na Adonai haibu hai se ishora ka tung se na boy ne kana adu oi patar Lomba naidaba matamdagi Esorgi machanupa oiraba Esor. Kana da Jisu Krista. This is Jesus. Ramane kangi. Thagre eikhoina anisuba Samuel gi pandu tareta bakra badugumna. Marketing tholiba lom naidana pangani. David C. Solomon C. Esorgi wasak podo kaino magi ningtholebak lombanai dana pangani magi his throne will be forever Solomon lombanai na kisu hingde ma sigre right adugi wasak podo anisuba Samuel pandu tere ki wasak podo lombanai dana pangado ba singasana ma gi matang dane which adu har ko matamda lombanai de bo hai se har ko matamda lombanai ba khudi mosin they are chucked out leitemda I'm the changbiar adugi realm da David nate Solomon sunate and then Ibria pandup ahum Ibria pandup ama pada taraga mathoy Hebrews chapter 1 verse 13 adu hai boy ding adu mahana kai dong this now again Hebrews chapter 1 kana gi matang no Jisu Krista gi matang gane hai se Jisu Krista do kari hone ai koi Ibria ibn pasan hai bo ukre
ꯑꯩꯈꯣꯏꯅ prayer of confessionꯗꯁꯨ ꯄꯥꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯁꯔꯒꯗꯨꯠꯇꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯁꯔꯒꯗꯨꯠꯇꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯂꯩꯕ so ꯀꯅꯥꯒꯤ ꯃꯇꯥꯡꯗꯅꯣ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯥꯡꯗꯅꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯟꯒꯤ ꯑꯔꯪꯕ verse 3 ꯑꯗꯨꯅꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯆꯞ ꯆꯥꯕ ꯁꯑꯣꯡꯅꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯋꯥꯍꯩꯒꯤ ꯃꯄꯥꯟꯗ ꯄꯣꯠ ꯄꯨꯝꯅꯃꯛ ꯉꯥꯛꯇꯨꯅ ꯊꯝꯃꯤ this is Christ exactly about Christ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯥꯡꯗꯅꯤ and verse 13 ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯩꯗꯧꯅꯣ ꯃꯍꯥꯛ ꯀꯅꯥꯅꯣ Jehovah ꯀꯩꯗꯧꯉꯩꯗꯁꯨ ꯁꯔꯒꯗꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯠꯇꯗ ꯍꯥꯏꯈꯤꯕ꯭ꯔꯥ or again rhetorical question ꯅꯤ ꯍꯥꯏꯈꯤꯗꯦ ꯁꯔꯒꯗꯨꯠ ꯑꯃꯠꯇꯗ ꯍꯥꯏꯈꯤꯗꯦ ꯀꯅꯥꯗꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯁꯦ ꯆꯞ ꯃꯥꯟꯅꯕ ꯖꯒꯥꯗꯒꯤꯅꯤ ꯏꯕ꯭ꯔꯤꯌꯥ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯀꯣꯠ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯈꯨꯠ ꯌꯦꯠ ꯊꯪꯕꯗ ꯐꯝꯃꯨ ꯑꯩꯅ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯍꯥꯛꯀꯤ ꯈꯣꯡꯌꯦꯠꯐꯝ ꯑꯣꯏꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ Psalm 36 masing 110 iba matamda David tinate Solomon ogedra oiroi adu Jisu Krishna harpa matamda khara mayek senge adu Ibriya iniba nupasni irakpa matamda di kanagi matang adu haito Jisu Krishna I matang it's very clear amar nai boy batagadi David na asigi thagat isai se ishorgi thawai asing bagi mapana ina masagi wangda mahak yenglaga ikhiba jaga mane aduga mahak na yengliba du Mahakki Prabhu aduga maile lainaba wasakpani karamba wasakpa Abraham Isaac amsung Jacob ta wasakraba aduga mahak masamak ta wasakraba walep na bagi oiba masiha walep na bagi oiba wasakpa adubu sintungan adubu tungan gadoriba lomba naidaba machanupa amasung ningthodugi matangre he was looking beyond himself he was looking to the covenantal promise of the eternal son and king who is his lord Mahakki Prabhu Christ Jisu now adu oiba targadi Jehovah na aigi bungo dai uber Jisu Christ na maham sida tawse wahangange karamaina Krista di David ki masani pane harga loisulino karamana adu mane tambirino he is much more than that ay ke David tu pusla kan hai Jehovah na gi mo dai ke han line ding adu matung mai asipa mai senge haina I khale right kanai matang da haino sise Jesus Christ masama ki matang da hai he's talking about himself masama ki matang hena mai senge na gi the hariba David ki ibungo David ki Adonai asigi mapal na kaino Jehovah na tawdise aigi khut yet thangda pham kaino tawdise Jehovah na mahakpu palhangani mahakpu ikai kumhangani he will make him reign above all he will make him honored above all aigi khut yet thangbada pham amar dai boy batagadi mahom sa Jesus Christ na Jesus Christ gi magi mapham magi office adun uba phangise karam mapham ningtho ama oibagi amni hairiba Jesus Christ kana Jesus Christ lomba naidaba ishorgi machanupa ahauba leitaba semlakpa nataba isorga amata oiba isorgdagi khetnaba amata leitaba matikta amasung pangalda isorga amata oiba isorgi tharakta leiba amasung isor oiba asigi lomanai daba machanupa ase asimapu Jehovah Esorna magi yethangbada lomanai daba ningtho moina phamangani palhangani mahakki makhutta sasan khudingmak pigani Lainga khudingmak pigani aduga mahakki mathakta matik singi mathakta khwadi wangba matik mangonda pigani amaram thai boy batargadi mafam asida thagisi chamaga tara asi Jesus Christ na ko tobu matamda hairise mangonda mapa Esorna tawbigadoriba adugi thabaki matang iselena sang khoina khanggadoba amadi Jesus Christ na siraba matung hingalaba matam aduda khaktamak mahagasi hairiba Jehovah ki machanupa ama oigadoba natte aduga mana siraga hingatpa matung aduda khaktamag
Mahakasi hariba khudingmak singse phanggadaba ama natte. Amaramda haiba oiba targadi Jisu Krishna wahai asi mahaki matangda haiba matamda mahaki wakhal leiribasi mahakna mamangda yenglibasi karino asi magi manane. Mahaki the Magda Mapa is one of Tambiru Mahaki Manani. I don't Philip happened to need I couldn't Ubapanga. And then Hebrews Ubamatam, the Maki, Awaba, Anamukudimuxi, the Maki, Mamang the Lairba, Mamang Leba, Mana, Adugi, the Magakashmata away there. Moses na Togi the Baduguna, or Joseph na Togi the Aduguna. I say Krista, Ashina Tauribase, Amaram Haiboy Batargadi, Mahakki Prabhuni. Aduga Mahakna Prabhu amasung ningthau oibase amukan ay mayek sing haige sing matang Mahakna siraga hingalaba matungda khatang Mahakki Prabhu oiba natte Mahakki Prabhu ni aduga Mahakki Prabhu oiba adu malam prithvi sin matungna matik leba singi mamangda amasung sarga amasung malamda uthoka do ba adu mapai sona thangat pi adugi mapala Mahakki sibadagi hingat pa adugi matungda oiga do thodok amane adu butha do bisil nausing Jisu Kristana Ning Thaoina, Mapagi ye Tangbada, Jehovagi ye Tangbada, Pambase, eikhoina, oidriba, talkriba Todok Ama, or Naiba Matau Taiba Todok Ama Nate. It is not something that will happen in future. Chahitreki Matung or Chalising Magimatung or no, Nate. As he talk about Todok Amane, it is already done. Jisu Krista tu mapagi ye thangbada ningthosung Prabhu singi Prabhu ina phangkre mahak pale. The chamag matungda or lising matungda or lising anigi matungda talk about thodok ama nate Krista adu haujik su ningtho oina pale mapagi ye thangbada phamle. Kramana koi khangi. If you have any pata taruk to carry, I call sing Sikana Galoina cry the Hingat Minera, Krista Galoina Hingat Minera, I call you cry like Mapagi yet Tangbada, Krista Glonina. Now, high why do Paul and from the season Krishna Mapagi yet Tang, the Pum the boy, but I do season. All believers are seated at the right hand of the Father with Christ. And then, Philippi happened to Pani, but the Mapan, the Taragamath. Okay. Maram sinasu Esorna Mahakki haiba the Krista wana thanga period mangon the ming kuning matak leba ming adu pibigani nate pibigadori nate pibire. It's done. It's done. Christ is King now. Krista hojik ning thone. Krista hojik pale. Krista Prabhuni. Masi sargada malam da amasung malam gilaro nung da leiba khudingmak Jisugi ming da khuru khuda kununa khurumjana bane aduga ipa shari matik mangal chaun ba leiton khudimon Jisu Krista di ibungoni chamana waini ibungoni haina pongunana bane karino haige dise nomuna chak nomudi soyana ipum khudimongna Jisu di Krista nate haige dise Jisu di Prabhuni kari damakta mani maning thone kana wenba mapai shorna Mauj gradally, Mavagi yet with Pamdone. Krista Prabhuni. Krista Nington. That was announcing. I seen a quick Christus. I seen a eikhoina Krumleva Christus. Magi Yatang in never with the Goris. Magi Tung in never with the Mana Goris. Eikhoina Tung in the river. Amasung Iliva. I can hide in the river. I'll be Christa. What's some Christian at there? Ningthau David ki Prabhu Tungda ningthau ina palakadauba panba yana leiba palhangadauba ningthau nate hojik paleba ningthau ne adune pham sadai ai khut ye thangba pham ubra Jisu Krista babu pokru sam thagre mathing chama ka tarai matamda aduga Jisu Krista sidri mana sigi pham se ko taw matamda adubu karamba maongno Ikredo Tagasi Chamakatra Tokraba, Loiraba, Tauraba, Tunglaba Maguna. And Anisha Makpu, Palhanba, Amazon Makpu, Kudding Magna, Yakuman Badukana Tawdisha, Anisha Kalings. Panbaga, Ikakunabakatan Pangana, the Mang Pangadisha, Karisha Pangani. I Nanaki, Yanabasingunaki, Konget Pam, Uhentriba.
Karigumba khongnet pham ohendriba phawa ningthau oina panbo oiba taragadi khongnet pham oirba matung jama ningthau oina dum pangani amaram dai oiba taragadi yeknaba khudingmak sing du soidana magi khongkhada legani adu oiba taragadi Jehovana sigi bungo asigi ningthau sing bawan tawdo thabuk adu karino yeknaba khudingi mathakta ngamgani victory over his enemies victory. How do you saying? I can't Jisu Prabhuni and Hype Matamda. I call you Wakala Lakla Why the Sigwise. Mahakki yeknaba khudingmak Mahakki khongkhada thamgani. At the Mahakki yeknaba and Hype Matamda. Apawapa yeknaba sing. Church sing with Tugaribum some oat neighbor sing. Apawapa yadaba missing. I call the Apawapa the Wigman teenager missing. I do Kutan Wakala Tamdigan. I see yeknaba sings. Kanano? Harba Jehovah Prabhu and Biraba Krista Asi Bu Yadaba Magi Haibe Indaba Mangon Tazadaba Magi Aningbagi Wang with the labor missing soon. I do Harba, but how much the public by Queen Marakta Yawajote Church Kana Harba Prabhu Sigi Yekna Boy to it. How do you now say? Nang was able to the young missing man learn. I couldn't see the quick palm the bar. I couldn't take the one missing man learn. I do a sigi Prabhu Sigi Yeknaba same, but the Nangam was only palm day. I'm home to talk to Maramdi Mahakki the Panga of Gramite Mahakki khongkhada broke the Nakani. I do khongkhada thamba monse khongi makhada take Nangamani take Napangani. I do show the Natogani. And the Hamat of Mato Gregory, Mahakki getting the Pamanba, Pamandra, Christa, Pamancre. Carigumba, Ahan was Saruk, Adu, Punky boy Batagadi, Aduki, Ahan was Sarkodu, Wasakodo, Tumbo Batagadi, Akon Masu Tungani, Adum Tung Legatli. Lionel Bigan. Jisu Christ and Kanagumagi Tunging boy Batagadi, Mag Masana Masabu Yazad, the Sanu, Mag Masagi cross put an Aigitung in Sanu. Kanagum na gitong ininglaga Mahakki nupi bu imunong bomusung masasing mo ayun dagi hen nung sira badi Mahakki sebo obe matik chate kutta langgon paraga maning haniyeng bakanamat ay sebo obe matik chate ay giningi damak tawanang pangliba matam na koi yai phabani Haraojou musung thedok henong nungai jomni sargada na koi mana chawe haiba Krista do asigi Krista ne aduga khudingmak sing do haiba ngambagi maramdi Mahakki Prabhu singi Prabhu ningthau singi ningthau Jehovah na wangna thangat piba amasung nongma traga nongma yeknaba khudingmak Mahakki khongkhada thamgodoba Krista amasung Prabhu oibagi maramnane Krista Prabhu oidana Mahakki tung thekne ilo kaisu hairoi Krista Prabhu oidana taibangpal thadoaga punsi manglaga Mahakki tung ilo hairoi Krista na asigi Prabhu se oramdabu oiba taragadi Mi apumana taibang panbu pangjaraga Mahakki thawai mangjrabadi kari tongsabali adugi wahang hanglam loi. How do you now sing? Prabhu line lobigan. Krista line lobigan. Asigi Prabhu se asigi ningthau se kachin amada thamjalaga etha halaga Kachinam the Subsalaga Tamaya Prabhunate. Kruming Matam the Krumbayaba, Kruming the Matam the Krum the Bayaba. No one is saying a Changbayaba, no one at Palm Drain, Changing the Changbayaba, Aduki Prabhunate, Mahakning Tone, Mahakki Prabhuni, Adukamak Matik Labor Amadune. He is a sovereign, one Lord, one King. Ay, Chamna Lobachumde. Mahakki why Chamna Lobachumde. Aduga asigi matik amasung asigi arumba asigi ningthijaba Mahakki tawangamba Mahakki ningthoiba khudingmak singse isor thajadaba singkatang nikkadawbnate thajaba oikraba nang amasung aisu haiba ningthau sing mangna nikpham thoe mari nang amasung ai kayam toina Mahakki wahaida khulokpi sane nang amasung ai kayam toina Mahakki yathang khudingmak sing adu khulokpi kayam toina sane nang amasung ai
Mahakki yeknabasingbu mahakki khongnet na gadouba asigi Prabhu adugi wahine nang amasung aina eikhoigi thamoigi apamba punsigi napol amasung mitki apamba aduga hakchangi nungaiba misingi thagatpa khara phangnanaba aduga punsigi nungaiba khara penthoknabagi damakta eikhoina yathang thugairiba Krista khit thugairiba Prabhu do asigi Prabhu jini sigi Prabhu jini achama Prabhu nate hauzik ude haina haigana nong soy dan ugan man anir sun lakun me da khu khu magi mang da kun gani kharamana kuning na kunni kharamadi ma khu thu de kulan gani adugi Prabhu ne sigi Prabhu mana ai Prabhu ne haina hai matamda aduga eikhoina Krista Prabhu ne haina hai matamda Krista Prabhu ne why ani khaktane yang na logumse maramdi hairiba Prabhu asigi mamang da khu khudimak loinamak khuru kungani chindol khudimak na haigani kan bi mapune kana te haide adu kin meta da nang Prabhu makarma Prabhu no mai thiba Prabhu nate mai thiba ibungo nate magi mai pakpado soidana mai paagna hena wasaklaba ningthaune aduga thaja bisil nausing mana magi mai pakpado eikhoigi mang eikhoigi punsi da oithrak mata tappadi yai adu soidana duine tapthare haiduna eikhoigi thokpa ma punsi de hingba yaba Prabhu nate tappadi yai adu soidana oigine soidana ma lakane aduga asigi wasak pasesu thaja bisil nausing ngasi su adum chume ngasi su adum chume miyoi kanglup ama hektana maong ama hektangda Kristabu thajabasingi mayokta otpanerak matam khudingi singlupsing tankairakpa thugairakpa matam khudingmaki mising wakhalde kaino khara hat khrabadi khara tup khrabadi khara thugaigrabadi khara phugrabadi khara net khrabadi khara dhab khara taugrabadi loisangrani thupchingrani yaroi adune right masong phalaroi Pangkonsabasigi thabak hauraga hojik phauba singlup otpa mafam khudingda singlup naiba mafam khudingda thajaba mising siba mafam amasung jaga hiram sing khudingmak sing aduda singlup adumak adum chawkhatle karigidam adu chawkhle do mami adu singlup adu Krista Prabhu asigi singlup ne aduga singlup adu haiba Prabhu asina makok ne aduga mana kari haikre aina igi singlup haugani aduga norke thonga matan adugi thingbangam loi adu magi wasapane aduna hairiba ai singlup leiba khudingmak sing ase otpa neiba helaga thajaba masing hene henglaiba aduga otpa neiba helaga Jisu Kristo gi tungin masing hene henglai se hairiba mai pakpa Prabhu duna magi mai pakpa du magi misingi damakta magi mising lu kanminabagi damakta amasung magi matik uthoknabagi damakta sizinabadu aikoina mayeksina ubangami aduga hairiba se nongmana traga nongmadi mapung bhaba moongdo oigani karama matamda Kristna anirak suna lakpa matamda man anirak suna lakpa matamda asiba amasung ahingba anibu wayanabagi damakta peres ngagi makhogolena sargadut khudingmak kalonena mangna taibang panba sida anirak suna lakpa matam aduda maki achauba mai pakpa du oigani adugi numit aduda mahakki mayokta khutnaubi thangatpa ngamgadaba taibang panbagi pangal luchingba thauna aduga tanglup amata leiroi howzik madam singlup sing wabra hoi why singlup sing waba lei thajab eikoi punsida isor khangdaba mi singdagi yelakba sing leiba ya adu thajab sil naw sing lanpham ne adu eikoi lanpham se mai thibagi lanpham di nate the cry of our war is this on to victory mai pak parom ne khoi changi ba se eikoi sikhi bi eikoi awana myam nang ba ya eikoi thabak tat khiba ya lekai gi tamthor ke bu ya yum mai thadok khiba ya
ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯍꯥꯠꯈꯤꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯍꯥꯠꯈꯤꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯌꯥꯏ ꯍꯥꯠꯈꯤꯕ ꯖꯦꯜꯗ ꯊꯝꯖꯤꯟꯈꯤꯕ ꯌꯥꯏ ꯊꯧꯗꯣꯛ ꯊꯣꯛꯅꯤꯡꯕ ꯃꯑꯣꯡꯁꯤꯡꯗ ꯂꯣꯏꯅꯃꯛ ꯊꯣꯛꯄ ꯌꯥꯏ ꯏꯖꯠ ꯄꯤꯈꯝꯅꯕ ꯌꯥꯏ ꯑꯗꯨꯒ ꯐꯤꯖꯣꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯎꯈꯣꯛꯇꯦꯅ ꯌꯥꯟꯈꯠꯂꯀꯥꯟꯗ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯎꯠꯂꯒ ꯊꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯈ꯭ꯔꯤꯁꯇ ꯄ꯭ꯔꯚꯨꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯌꯦꯛꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯚꯨ ꯑꯁꯤꯒꯤ ꯈꯣꯡꯈꯥꯗ ꯂꯣꯏꯅꯃꯛ ꯂꯩꯒꯅꯤ ꯃꯥꯏꯊꯤꯕ ꯅꯠꯇꯦ ꯑꯗꯨꯗꯣ ꯃꯥꯏ ꯄꯥꯛꯄꯒꯤ ꯁꯔꯨꯛ ꯑꯃꯅꯤ On to victory is the only far cry of the Christian battle. Christiangi lanmisingi lanphamgi kholhaw amakhaktang lay aduga desini mai pakpa romda on to victory. Akhoi pangal na nate church paisa pa binate Krista Prabhu oibagi karam makali Prabhu Jehovah na yena bukhoi makumagi makhong makhada thamgado Prabhu oibagi maram. Now verse 37 among mai wahanganu hange David masamang na mahakpu ibungo kaurabadi see mahakaram na mahak machanupa oiribano na asi wahangi pa kumne khone khumgude singa singa Hoi Krista Prabhu ne hoi Krista asi David ki Prabhu ne adubu kramana ma David ki machanupa oirina adu kramana othokodina arubu wahang ne chome matamduda lermiba sasrigo ojasing Pharisee even mamadu tiliba missing gidamaksu asi aruba wahang ne matamduda missing adu gidamaksu adu ngasigi numita asigi wahang ase koigi marakta amhekta aruba oi missing su lermi adu asi aruba wahang sigi paukhum se hariba lomnai da bi shorduna mi oina sailakpa aduda paukhum lei The answer to this difficult question lies only and only in the beautiful mystery of incarnation. Moses na haikraba khudingmak sing wasakraba khudingmak sing Abraham Isaac amsung Jacob da wasakraba sing aduga David na ngaizaram sing aduga ariba waletnaba matamgi thajabasing na ngaijaramba khudingmaksing hangba wangsing karam kandano asigi masiha lakadose karam kandano David ki dharadagi lakadoriba masiha karam maina asigi masiha se David ki Prabhu karmaina oidino magi machasu oigedoba magi Prabhu karmaina oidino adugi wahangi paukhum khudingmaksing haibadi suron khudingmaksing na paukhum piba ngamdana hanglaklaba wahang adugi paukhum adu Jisu Krishna chahi lising ani gi mang Bethlehem gi sansangda aseng bi Mary gi garbada mi yona saruna pok matam aduda paukhum phang John pandu amadu pabiyo or in church han krakanda adu paukhum legani adu paukhum adu sin amukhana haiba lomba naida bi ishor gi machanupa taseng namak ishor oiba lomba naida badagi ahauba leitaba Okpa nataba, semlakpa nataba, oirakpa nataba, mapaga amata manaba, matikta amasung mangal amasung pangalda, aduga lamchat khudingmaksingda mapaga amata oiba, mapaga amata oiba matik mangal aduda laiminaba, matamna phajandaba, matamgi wangmada leiba, matambu semba amasung khudingmaksing asibu semkiba hariba lomba naidaba ishorgi machanupa aduna matamda changlaki chailisingni mangda Miyobagi puwari da changlaki mahak ta sengna mag miyoy bo iraki mahak ta aseng ba mag ishor ne adu mahak miyobagi puwari adu changlak matan mahak aseng ba maki miyoy bo mag changlaki aseng ba Mary gi garbadagi mahak pokhe adu mahak karamba maridagi lai David ki dharadagi mathi pandu amadu maik sangna pa matam adum uba phangi David ki dharada Bethlehem gi sansangda chahili sing ani gi mamangda ma ki mising gi paptagi makogi paptagi kandine ba pap ki bondine gi thadok pine ba satan taibang pal amasung hakchang gi pap khudimotagi ningkhada ma pine na bugi damakta mahak masiha ama oina poki aduga hairiba shor simagna hairiba Krista simagna hairiba masiha simagna
dharma chenba mapung phaba dharma chenba do gi punsi da mahaki missing gi mak mahaki hinke aduga mahakna mahaki missing gi pap gi mak nangam sungai eikhoina mahaki mi we biyan we mak eikhoigi damak ta eikhoigi mahut ta eikhoigi mafam da chaina na thanba ikai bana thanba sirap na thanba papi amagi masi adu maha cross of the sik aduga mak siraga khatang losin kide humni sub mak phome humni sub namita Mahakki Prabhu Singh Prabhu Singh ning thau amoina Esorna penbiri machanupa amane haina haibadu uttuna amasung mahakna katkrab irapo adu penbire haibadu utpagi mauna mahak hingatke maki se boksing no mini punim gleminarame adugum sagada kake amuk han haiba ning thau se lakane mahaki missing bulona na bidamak aduga lomba naidana mahaki missing galonana mahaki yeknaba khudingmak sing adugu mahaki khongkhada thamduna lomba naidana panana bidamak mahak lakane jinba khudimana Mahakki Prabhu ni haigani kum khudimana mahak ikai khumnagani aduga mahak pangani mahaki pan baduda mangonda papagi pungning hongda thajakraba khudingmak su yaugani asina Christmas ki wari se asine kone Christmas da palan tori base lomana de bishorgi masanu paduna miyo ba moina asingle sabi degi pokba katana tana hingaga siraga maki mi sigi damakta ung babu irapor amma oibiduna humni subu numite hingalaga mangonda paptagi pukning hongduna thajaba khudingmakta lomna da punje pipina boidamakta asine Christmas asine tana Christmas ki wang amat laite karam haina David ki masanu paduna David ki Prabhu obidori bano Christmas ki mapal Christmas ki mapal kargi damak no David ki masanu pasna David ki Prabhu ba mathau tari se marni ma David ki Prabhu ba gi maram ne magi maramna pap kopiba loinana panggadoris mangon lakbu damak adu harbise mahakna tawe maan hingli matam adu da maan ang pathabak sing tawba matam da mis ni makoi pap kopiba gi wahai mana pronounce tawe adu Christian adu ning thawni aduna amukhana now ai hanjal haiba khangi adu maru ai khoi gi wakal da na khoi wakal loina mak tunga lehni magi maram lomna da bi sure aduna mi wena saulak pa adu David ki masanu pana David ki ishwar ora kibagi warini adu pakom adu haiba wari asimakne eikhoina palan tawna ba aduga asigi wari asimakne mipum khudimang da sandokna bagi damak nang amasung aibu haiba matikna thanba ning thau asina sarga kadri mamangda iramba yathanga mande asigi wari asida miui bagi arang kubam le lomana adana sirgadro ba mipum khudimaki lomana adana sirgadro naki imung manungi naki marup singi naki kerle kai naki imagi ipagi ichanupi gi nabungi nayambagi naki nupi naki nupagi naki nachasingi adugi aran khubamgi paukhum adu asigi paukhum asidale the answer to the salvation of all people for the salvation of all who will believe lies in the answer of the question how can David's son be David's Lord adun Jisu Krishna asigi aroiba wahang se hangbagi mapang mahaki aroiba thaugalgi public minister mahak loisal adu asigi wahang asigi mapanga mahak se kanano haiba katang mahak nate mahak utlise adu mahaki mapal na mapai sona kari tawuni haina haiba dusun mahak utlise kari no tawgudise mahak se hamda kanano mahak se David ki noluk na pokhiba ningthau masanu padani adu kaknate to mahak se David ki matik mangal thanba lomba naidaba singhasan da pangadoba Prabhu dasani aduga mahaki mapala Jehovah maki na bukhudimak maki khongkhada thamgani aduna karamana asisina thazaba khoi punsida Jisu Krishna Prabhu ningthau
oiba achumba sina nangam sumai karamai hingba mateng pangani ihan amde disini Jisu Prabhuni Mahakki Prabhu oibagi makhada pollu. Jesus Lord, submit under His lordship. Jisu Prabhu ne. Tabang pan basigi Prabhu Jisu ne. Ningtao oining mana oisnu president oining mana oisnu chief minister oining mana oisnu prime minister oining mana oisnu aduga samas ki laikai ki luchingba oining mana oisnu Krista Prabhu ne. Aduga ma Prabhu oiba taragade aikoin ihan hana tagadoba ihan hana yengadoba ihan hana makha pongadoba du mahakhaktane tabang panbana te mi singi pressure na te Prabhu asine. Ami thada bichili na sing Krista Prabhu oiba taragade Mahak Jehovah Adonai adu oiba Jehovah gi Adonai du oiba taragade. Kaina aikoina mamangi sarukta yengkibado verse 30 amsung 31 na ki Jehovah na ki thamoi pumba thamoi pumba punya pumba sung pangal pumba yamna nungsi karigumba Jisu Prabhu oiba maramna Mahakki Prabhu oiba du ki makha adu aikoi makha ponnu hingado ba se karam hain aikoi punsidagi ugani Mahakpu nungsiba mahakpu thagatba mahakaktang bu khurumba mahakaktang bu ikai khumnaba karina aikoi punsina aikoi wangang sangang sajat lichat hingba maong setpa phizet loinaba maong hiram khuding mag singda maramdi hairiba isor ase hairiba Krista ase aikoi gi thagatpa aikoi gi nungsiba aikoi gi khurumba amasung aikoi gi ikai khumba khuding mag matik chaba mapune Maramdi hairiba Prabhu ase sargi phamba thadokuna nangam sung aigi damakta aikoi bu mapum oina kokpiduna mapum oina maki mi ohan minaba mapum oina maki ning tholiba ki mi ohan minaba mapum oina maki ning tholei ba te yahan binaba ki damakta lakpi khiba hingbi khiba sibi khiba amasung humni subu numita hingatuna nangam sung aibu amukana loba lakadoba aduga haujik aikoi ki damakta haiza biriba amatta ngairba Prabhu adune Yathang dugi matuna kariguma Jehovah khaktamang nungsigodo oiba taragadi. Psalm 2. Kiss the Son, yet he be angry. Machanupa the buchupi. Natrabadi mahak sawani. He ningtao sing, nakoi sing. O kings, be wise. So hang the missing da. Adu warning the batang lebate. Gospel Community Church ki Christian ni hai krab thasaba khuding ma Singh. Machanupa adubu chupi. Krista Prabhuni. Magi makhad tan hing basi magi aning bane. Adu mafam na khoi kara yauri. Jinbal ni Krista Prabhuni hai na hai ba. Adu na khoi punsine de adu gi punsidu hing da. Ishori tangkai, Mahakki punchiki tangkai. Pungning hongbe, asing boy be, pungning hongbe. Maram di Jisu Christ kitung in base, Jisu Christ da pisan ba punchi se magi makha polog hing ba punchi se nahak loina makha pon ba ma sumpon pon da ba ma mara kaisulete. Either you're all in or you're all out. There is no middle line. Either you're submitting with your all or you're submitting with nothing. There is not such thing as mediocre in following Christ. Mayai de le Christ gi tungin ba mayai de le Christ gi having in ban leite. Either you're all in or you're all out. Ani shu bede. Now, adu aikoi gi da makta adu aikoi gi da makta khusel wa haisune. Punsi sang yang na bagi damak sune. Adu punging hona bagi damak sune. Ani subade akoi gi thamoi da haraw na bagi damak amane. Jisu Prabhuni thamoi wahanganu. Jesus is Lord. Take heart. Thada bisil na sing ngasi gi mitan khoi karam punsi gi jaga sing leibun ha ba ikhang de. Hoi ai khang ba khara le. Selgi maran awa nang nang ba punsi da tung da kari ogida banu habu khang da bana maram oiraga or imngungi awa bana maram oiraga wakhal leita da ba aikoi gi marak ta yaure ai hai ba khange ngasi ni da khoi isor khurumam dai da karam ba thodok thula kana lakun hai ba ai khangde na khoi gi punsi da karam awa ba jaga sing amasung na khoi gi ning ba kai ba punsi gi maham jing leibanu hai ba ai khangde adu bu ichila na sing na khoi bi thawu chori Krista Prabhuni
nakhoi gi awana nakhoi gi khudong chataba nakhoi gi ningba kaiba nakhoi gi hojik punsi gi orba jaga khudingmok sing du prabhu nate aduga nakhoi gi punsi da haiba sing aduna aroiba wahai haigada wanate your problem neither your problem or your sorry circumstances have the last word Jesus has the last word Jisu Krista khaktangna nahak kari oigani kari phangani karamane legani haibadugi aroiba wahaidu mahak khaktangna haiba ngamgani mari mahakatang prabhu ni not even death has the last word over us only Christ has the last word over us because he is Lord sibana su aikhoigi poloi ke su lep loi Kristana khaktang lep kani aduna Krista Prabhu ne asigi Prabhu se nangamusung ai gi damak chai lising ani gi mamangda lakpiduna sibi khiba sargi homal thado khiba amusung masama ko ai damak sangdok pi khiba Krista adune ai khoina Prabhu ko ai khoi dagi lapna leiba ai khoi da sauraga yenga leiba aduga makhwang me ai khoi askhoi ba thiraga ngai raga leiba aduga ai khoi bu aranma tahana leiba Prabhu nate mahang nungsi thaujal na tanba nangamusung ai gi Prabhu ne Nahak amusung ayaki punsigi wari adu mahaki kutulay. Nahak amusung ayaki ming adu mahaki kutta hakrabang naktene. Karigumba ibungo mahang na tawar misa kuding magsingbu ming na kauboy batagid Charles Spurgeon had wine. Karigumba ibungo mahang na simgat tawar misa kuding magsing as maming na kauboy batagid. Mahaki machanupa gi in handok pikraba nahak pu kaugani hain hai badudi kanganu. Krista Prabhuni. Krista Prabhuni. Aduna kaino hai boy batagid. Naki hojik punsigi oi haipam khangdab awaba khudi musing da langtang aduna laibigana Krista Prabhu ne mangon changbi mangon da hangdok pi mangon da kaubi mangon da khuding ma khanghalu maramdi mahak ase puwari gi Prabhu khatang nate mahak ase nangam sung ai punsigi se Prabhu ne he is the author of our life none of us are adugo singlup amato oina su Krista Prabhu ni ina koi wapam thokte ai koi wa ba yai ai koi kai ba nang ba yai apa wa pok sandok pagi maram ai koi gi thak te mi singi nata mayam lak pa yai even ai koi na khan ba gi wang na da oi ba awa ba koi mathak lak pa yai adu extreme or say evangelism tawna bhona matam da tawna badi hona ba tawba kaya lak ta ba puning han thaba matam sing le mi sing ai khoi gi thamoi sing ni ubi da matam sing lai ta bana te ai khoi gi pun sida adu khudimo sing da pisal laga akha ma ro hon da bida asamang na hing da bida ai khoi hing sing maram di Christian ai khoi bu nong na tra ga nong ma de ma ki yeknaba khudimo sing ai khoi bu kan bi gane ma ki khongkhada ma ki yeknaba khudimo sing bu tham gane adu ga hai ba thodok du thok matam da noroki thong na phau ba yei khai bam da ngam Singlu amoi hoi waba khang we ai adu ai khoi sodan mai pa kani maram di Krista siglu basigi mapuni adu ahum su ba aroiba sum ahum su Haraojou maram di eikhoina eikhoigi Prabhuga loinana panminnagani rejoice we will reign with our Lord Eikhoina kare maranatha right Jesus Christ Prabhu lakpe kare ki damak eikoi du hai ai sarga chatning edu ki wari de khatana te eikhoina khangli ba awanang sing loina mag loi gani eikoi maikol le mi sing loina mag loisun gani aseng ba achumba phangni taibang pan ba asida leringi matam da eikoi achumba wail phangki da ba yai dharma chen ba maong da wail ma koi phangki da ba yai du Krishna ni reaction lak matam de loina mag phangani adu aikoi Krishna anirak suna lakpa matamda aikoi sorgi machanupa ne haina habi taibang pan mipum khuding makta utkan hauji ti khangdre adu no mon ta no madi makhoi sodana khangani aduna kari gi damak ta aikoi harau godori se aikoi maga panya gani Krishna anirak suna lakka dori bedo sargada aikoi gi lefam thaurang tawri do aikoi mag leimina ba khakta aikoi loba lakka do not no he will not only come to take us he will come to take us to reign with him maglona panya ba gi damak ta suni Aikhoi sargada nuamdagi numita ba phawa kaisuna ta ba kaya mathau ta ba kan bi ba khatang mathau ta le mi gum na khoi hingoi we will reign with Jesus Jisu glana na khoi hingmi na gani aikhoi pan gani mahakku na to asi chumane aduna asi ge chumba seda harau ba Krishna next no lakko ngais
maramdi numi thokpa lam khuding da Jisu na pan boy gani nupi ang halaman khuding mang na maku thakani amasung kurum gani tadab sila nausing asi eikhoigi Prabhuni adu asi eikhoigi asani amasung eikhoigi khusel o haine adu akane pungning khongkhada basagani losula pada Krista bukang juba marupsing karamana losin gap demo verse 37 losin pada marmaduna Mahakki wa Haraojou miyamaduna Mahakki wa Haraojou tarame Jisu Krista ki argument Jisu Krista ki phajana wa haiba khuding mak sing amasung phajana articulate tobodo taba matamda mi sing yam Haraojou tai adu khang da moi convive phangona tese listening happily is not faith Haraojou tabado thajaba nate phajaba kai na pa phadok tuna haiba Prabhu sida punsi bisinduna thajaba Jisu Krista convive mapune adu Mahakki Prabhu ne si thajaba ki mapang Nahakpu Mahakki thole basi yaw lakani yawhan bigani aduna nahaki papta ki puning hongbi Krista lakpi Krista nabu kan bigani prana dos paisor Prabhu koina Krista boy ko wakal nai ko thabak na amasung eikhoigi punsina laithok na lokhi matam sing adu ngasi nahaki wahai ase gi mamangda khaluba matam da Prabhu Niktaba ngamde Prabhu humang kangdaba ngamde Prabhu ekhoi bakokpi ekhoi lanjar ekhoi apangba sing bibon hangna singthana bigano ekhoi Krista bum sung Mahakki wahai bu yang lokhi matam sing amsung Mahakki wahai bu trai lokhi matam sing Prabhu kita mata kau kopi. Prabhu kau dah Krista bukan ni. Kaya kau nak masuk kiba. Prabhu kau dah napi. Prabhu kau kita thamoi sudah Krista kakta magai kau Prabhu ni hai na hai ba adu. Hai ba kakta nggak tanah. Thas ba kau na hing dah pasang kau marak tu yara kau deh. Prabhu asyik mapun ngomong ibu nak napi. Hingna bagi damak thas ba pinabi pangal pinabi pasuna ki wahai se ye ta aduna oida sakhiba mohen bigana dabe khogi thamoi nungda lutuna thabi mahiya danbi Krista Prabhuni matik lebening thaune David ki machana pani amasung David ki Prabhuni ning thaune Prabhu hariba chumasi eikhoigi thamoi nungda dakpham tana nambi chum nambi dugadugi mapala Krista na nirshuna lakpadu korona ngai sepagduna ningtho aduna sa thokringai lakringai matam asida thajabeba maki manaya moina ningtho bu ngai jatuna hingba punchida hingjabda khoi mateng pangbe eikhoigi laithokpa punsi aduga ningtho adugi pangal amasung lakadaba numit adubu tarana lothokuna papta pisinduna leiba punsi gi aningba apamba sing amasung harau nungaiba sing adu pisinduna leiba punsi degi khoi kanbi adugi adu apangba punsi ni adu mahaya loidaba punsi ni adu nangondagi dandi phangadaba punsi ni ekhoi badu dei kanbi Krista gi mapana khoi bisambatbi bisu Krista gi mini jirgana amen